Siamo misi ki matangda miyam na kainok thongkhongda lambi thinglure. National Highway 102 Imphal More lambida DI gari thauba mioi ama ngasi ayuk masagi gari manungda siduna leiramle. Assam Rifle na Indo-Myanmar gi ngamkhaida niyam kaina sariba gate singda sathok sasin tauba thingkre. Oina water supply scheme da ngarang dagi ising thare haribasi glass ama fadrabasu drop amatang oirabasu thakningi Salai Holdings dagi logudra kadai dagi loguni haina PSED Nambol subdivision gi AE inserts ke kulana phongdokre. Imphal City manungda lambi chinbana miyam da khudong chadaba kaya mayoknaraba sigi daita kanana pugadoribano habasi atobo wahang ama oirakli. Mafum kaya da kundaduna laikraba anal furuki mioi singna amatto oina punsinduna hena nungsi mari tunglam chata laihongnabagi pandamda furup asigi nat ki oiba nga phabagi kumhai DUWTHUN ngarang Chandel district ki manung chanalaiba anal khunaugi chakpi turel da anal khulen bong committee na sinduna pangthokre. AGR South ki meeting makada Moreda laiba kuntaruk suba Assam Rifles na Technopole district ki Moreda laiba JJ Orphanage Home da lairiba angang singi damak sananaba polam sing khusinakre. Sugnugi St. Joseph Higher Secondary School mai tharambagi thodokta chenaba mioi ahum phagat khrabsu total shutdown gi khongjang lep palaitana sangsili ngasisu sugnu kaithelda wakat mifam sathakre. Sri Sri Bal Mukundev Music College ki Yankai Taret Suba Mapok Kumonga Mari Lainana State Level Folk and Classical Music Competition ngasi college asida hodokre. Ghari Dalaiba Kids Foundation School gi Mahiroi Singh Puba School van ama ngasi nungthil kwa kaithel da accident thokpadagi driver sokpadagi laikat nakre Mahiroi Singh di sohogre. Pakistan ki lanmi singna yanakhiba ceasefire thugaiduna Bharat ki ngamkhaida nongmai kapsilakpa leptri ngarang numidang Jammu amadi Kashmir gi Poonch district ki manung chanba Dagwar village ta Pakistan ki lanmi singna nongmai kapsilakpa gi thodokta misam ama soktuna laikanakre. Maharashtra ki Chief Minister Devendra FADNAVIS na ngasi cyclone FANI na misimina amasung akai atoi thokan kraba singi mateng pangna nabagidamak laingak na lupa crore tara kai thokle haina lauthokre. Russia da ngarang plan kaibadagi miyoi nimfumathoi sire kuntraga taret na kalhore mangana laikanari Russia gir president na thodok adu tijina naba hukum thokre.